SAHARA asida sel thambiba kayama yaubiramgani waraba nongmagi sujaraga sel tanjaba mioi kayama asida sel thamki matam ama soiroi haina khalamba company ngasidi ming fauba takhidre kamaina tawkhibano kanana soibano thamkhiba sel adu hanna fangkhigadra company asigi head Subrata ROY hauze kadaida lei asigumba wari kayama ngasigi video sida fangbigani maraktana marup mayamgi kanaraba karigumba wafam amatang madudi bharata hauze yamna popular oiriba apps ming adudi texel asomgi skill wangbiba madi IQ level khajiktang orbasu wangbiragadi saruk ama ani ahum danatana saruk mapan hena sel tan bayai kamaina no haiba matamda rupees 10 tharaga rupees 90 fauba fangbayai game asi kamaina ngambayage madudi ahanbada winning list adu check toubiyu apps ase Facebook dagi su download tawbayai texel apps ase gi link video ase gi description da fangbigani laibak sang yengbiu madi khudong sa base mangan biganu topic ta muk lakcharage ming Subrata ROY 10 June 1948 Anaria Bihar ase pongnafamni mapabunggi mingna Sudhir Chandra ROY amadi mamagi mingna Srimati Chahabi ROY Kolkata gi Holy Child Institute Lyric tamki Pigling haidagi hona school tamtamna business masa tawkhirami factory dagi dukan kayamada acha thak supply tawba asumna sale tongsalaba matung Uttar Pradesh ki Gorakhpur da mechanical engineer tamki college lower ba matung business hudokhi matamadu da UP da Mulayam Singh Yadav ki sarkar ni business sauthoke hairagadi mantri mandol loina ba maru oi haina khanglakpadagi ming lerba rajniti mioi kayamaga punki SAHARA India Pariwarasi private company amani financial services construction mass media and entertainment real estate sports power manufacturing digital education e-commerce electric vehicle hospital insurance retail IT kayama mathang hangdokhi Bharat atana foreign countries US amadi London da fawba branch hangdokhi Bollywood film star kayama so asida makhal gi promotion tawki Indian cricketer gi t-shirt asu SAHARA haina hana print tawbu ubiramgani lairabe mioi nongmagi suraga chajaba ruji suba middle class family senjao paiba mioi khudingmakna soiroidaba company ni khalaga invest tawki Subrata ROY Bharat ki top billionaire list ta fawba chanki SAHARA asi Indian stock market list ta chanbagi damak document pisanki Subrata ROY na company ama IPO habadi initial public offering list ta change haragadi SEBI habadi Securities and Exchange Board of India gi permission mathautai company adugi DRSP habadi draft red herring prospectus adu SEBI da pisan ba maru oi DRSP habasi company adugi biodata mani masida company adugi information pumnamak yauri bani SEBI na document check tawba matamda SIRECL habadi SAHARA India Real Estate Corporation Limited amadi SHICL habadi SAHARA Housing India Corporation Limited ani asida signaki adudagi SEBI na case tawki maduda arano pambai sizinaraga sale kaithokli haiduna thigatpa matamda sumbadagi investigate tawba hokhirami maduda 2.5 crore investor miyoidagi rupees 24,000 crore lawki haina khangki SAHARA na aranba pambai sizinaribasi SEBI na 15% ga konana investor mayamgi sale adu handokho haina haiba matamda SAHARA na Allahabad court case thangatkhi SAHARA na case adu ngamdabadagi Supreme Court amu case tawki adudagi Supreme Court na so 15% interest ka konana investor mayamgi sale handoknaba amu khanganki matamaduda SEBI gi CEO Dr. KM Abraham na investigate tawba matamda SAHARA manungda fraud investor kayamasu yawi haina su fongdoki amati money laundering business tawi haina su haiki Supreme Court na document mayam adu SEBI da sinanaba haiki adudagi truck mayam amada document adu puraga satki asida paper kharadi check tawki kharmadi matam chana yaroktabadagi reject oiki Supreme Court na SAHARA da senpham mayam adu SEBI da tha ahumgi manungda sinanaba haiki adubu sinakide adudagi amuk installment ahum thokna sinanaba haiduna rai tabadigi ahanba rupees 5,120 crore SEBI da sinaki 2.5 crore new investor asida sumnatagi 4,600 investor khaktamak claim tawrakhi masida SAHARA na haijinki aremba investor atagidi senfam handokre haina Supreme Court na proof hangba matamda proof pibangam khidi court amadi SEBI na so money laundering gi case mali haina fongdoki adudagi SAHARA gi bank account seal tawba hokhi 26 February 2014 Supreme Court na Subrata ROY bu fa na bo order thoki Fara matung jail da thamki loinana director ani busu
ED haibadi Enforcement Directorate nasu Sahara bu money laundering case pankhi. Money laundering haibasi karino. Money haibadi paisa haibani haibasiti pumnamak khangle. Laundering haibadi praman oina haiba matamda phi suba natraga takpa haibani. Asida hairiba arthadi black money bu white money da onthokpa haibani. Black money haibase karino haiba matamda aranba pambai sizinaraga sale talaba matung kanamta khangandabida amadi tax thidana lona bharat ki wangmadagi sale onthoga puraklaba matung white money onthokpa sipu money laundering haina khangnei. Subrata ROY mama laikhidraba matung jail dagi bail lauthoga leibaduna hojik su bharata leiri. Handakta brain surgery tarba matung fabata ngairi hojik su mayamna thamkhiba sale adu handokpiu haiduna mayamno kholaw kayama lauri adubu Subrata ROY na court ta sale adu singbagi matam sangdokpiu haidun appeal tawri. Sahara da thabak tawriba agent kharna su hojik misamdagi thagi sale khomasu yauri asigumba agent da sale sinabiganu namthak tawribani. News amadi social media gi matengna toina paw lobiu isa isana wana tanjakiba senpham adu handokani hairibanina. Channel asida anauba viewers obiragadi like, comments, share in WhatsApp, Facebook, Instagram, loina subscribe amadi all bell button su click tawsan view maramdi next ki video da isagi mobile natraga computer da hana fangbinaba hojik screen da ubiriba video mayam asibu su yengbiu harauba nungaiba amadi anayak yaudaba punsi ama su oibiu.